Manipur ki Bishnupur district laiba Vishnu temple bo ningthina preserve tawduna thambinaba Rajya Sabha ki MP Lisemba Sanajaoba parliament photkhrai ngasi chathakhiba parliament mifam gi 0 hour matamda MP Sanajaoba Vishnu temple asibo ngak senduna thamnaba wafam asi photkhibani Sanajaoba house makha taraduna Vishnu temple asi state asi gi khwaidigi liraba laisang sing manungda ama oiri laisang asi kumja lising amaga chamriga humfu taret tagi Lising amaga chamnga nipan AD fauba Manipurda pankiba ningthau khyambagi matamda Upper Burma gi ningthau sangi mafamdagi Vishnu emblem ama fanglaba matungda sakibani hariba laisang asi Archaeological Survey of India gi protected historical monument amasu oiri Manipur gi tanglaba historical monument asida ASI na ahenba mityeng changhaningbagi apama fongdokhi loinana laisang asina Manipurda Hinduism changlakhiba matam amadi Yumthangnaba laibak singa yamna naknaba mari lainai haibadu utli monument asigi matangda miyamda pak sana khanghanaba madi monument asibu ningthina yengshinbinaba mathau taba thabak sing paikhatpiu haina MP Sanajaoba house ki kuthangda India langa ki pukning chingsinki